Hello everyone, welcome back to your exam. Ngasigi puraiba topic sina Indian Parliament. Ko ado topic sa hodring mamang sida channel ase subscribe to biramo aduga bell icon do adu sum tilang nambiramo ba kay ginai taragati anoba akhoi channel ase lesson happa matam dane adom na notification lakna ba. Indian Parliament se article 79 dagina article 122 bautu yawe ba. Ko aduga sigi marksida kai ne naga matamda my organization my composition adagi duration adagi officers procedure privilege tuga power aduga parliament ki siguma mayam se nei naga neba ko haibad article 79 dagina article 122 bokse first organization of parliament ki organization se kana parliament ta kana yawi haibase hana hingse parliament yawi se ahum neba ko parliament je body ahum na sembane ba ko kana kana matamda president ne council of state haibadi rajya sabha ne aduga house of the people haibadi lok sabha ko aduga moigi maming se hana khoigi ahamba phamba hopa matamda moigi maming se council of state natragana house of people an hairame ba ko 1954 dagi ne ko moigi maming se kano ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥ ꯍꯥꯏꯅꯅꯦ ꯑꯣꯟꯊꯣꯛꯈꯤꯕꯅꯦꯕ ꯑꯗ ꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯄ ꯌꯥꯏꯕ ꯃꯌꯥꯝꯗ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯦ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗꯗꯤ ꯑꯅꯤ ꯈꯛꯇꯅꯤ ꯍꯥꯏꯕꯗꯤ ꯔꯥꯖ꯭ꯌ ꯁꯚꯥ ꯍꯥꯏꯕ ꯑꯃꯒ ꯂꯣꯛ ꯁꯚꯥ ꯑꯃꯒ ꯑꯅꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯦ ꯑꯗ ꯄ꯭ꯔꯁꯤꯗꯦꯟꯁꯤꯅ ꯀꯃꯥꯏꯅ ꯄꯨꯁꯜꯂꯛꯏꯅꯣꯅ ꯑꯃ ꯍꯪꯕ ꯌꯥꯏꯑꯕ ꯑꯗ ꯁꯤꯗ ꯍꯥꯏꯔꯛꯇꯣꯏꯁꯦꯀꯣ ꯄ꯭ꯔꯁꯤꯗꯦꯟ ꯌꯥꯎꯔꯤꯁꯦ ꯃꯔꯝꯁꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯄꯥꯁ ꯇꯧꯔꯛꯄ ꯕꯤꯜꯁꯦ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯦꯁꯦꯟ ꯄꯤꯗ꯭ꯔꯤꯉꯩ ꯀꯣ ꯑꯦꯁꯦꯟ ꯄꯤꯗ꯭ꯔꯤꯉꯩ ꯃꯥꯁꯦ ꯑꯦꯛ ꯑꯣꯜꯂꯣꯏꯕ ꯀꯣ ꯑꯩꯈꯣꯏꯅ ꯕꯤꯜꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯅꯔꯣꯏꯕ ꯉꯁꯥꯏꯒꯤ ꯑꯦꯛ ꯑꯣꯜꯂꯛꯑꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯅꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯕꯤꯜ ꯑꯣꯏꯅ ꯂꯩꯒꯅꯦꯕ ꯋꯟꯁ ꯄ꯭ꯔꯁꯤꯗꯦꯟ ꯍꯦꯛ ꯁꯥꯏꯟ ꯇꯧꯈ꯭ꯔꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯕꯤꯜꯗꯣ ꯑꯦꯛ ꯑꯣꯜꯂꯅꯦꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯥꯏꯟ ꯇꯧꯈ꯭ꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯒꯦꯖꯦꯠꯇ ꯆꯪꯈ꯭ꯔꯅꯤ ꯒꯦꯖꯦꯠꯇ ꯆꯪꯈ ꯇꯥꯔꯒꯗꯤ ꯑꯗꯨꯗꯣ ꯆꯠꯅꯕ ꯍꯧꯗꯣꯏꯅꯦꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯥꯅꯅꯦ ꯄ꯭ꯔꯁꯤꯗꯦꯟꯁꯤꯅ ꯉꯁꯥꯏꯒꯤ ꯍꯥꯎꯁꯁꯦ ꯁꯃꯣꯟ ꯇꯧꯕ ꯑꯗꯩ ꯄ꯭ꯔꯣꯔꯣꯛ ꯇꯧꯕ ꯑꯗꯒꯤ ꯗꯤꯖꯣꯜꯞ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯅ ꯑꯦꯁꯦꯟ ꯄꯤꯕ ꯂꯩꯔꯦꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯎꯁꯁꯦ ꯁꯃꯣꯟ ꯇꯧꯕ ꯍꯥꯏꯕꯗꯤ ꯍꯥꯎꯁ ꯐꯝꯗꯕꯁꯦ ꯍꯥꯎꯁ ꯐꯝꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄ꯭ꯔꯣꯔꯣꯛ ꯇꯧꯕ ꯍꯥꯏꯗꯤ ꯌꯩꯊꯣꯛꯍꯟꯕꯒꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯎꯁ ꯑꯅꯤꯃꯛꯁꯦ ꯃꯥꯅ ꯂꯣꯏ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯨꯒ ꯗꯤꯖꯣꯜꯞꯁ ꯂꯣꯛ ꯁꯚꯥꯗꯤ ꯃꯥꯅ ꯗꯤꯖꯣꯜꯞ ꯇꯧꯕ ꯉꯝꯃꯦꯕ ꯗꯤꯖꯣꯜꯞ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯇꯔꯝꯗꯣ ꯂꯣꯏꯁꯤꯟꯍꯟꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯇꯔꯃꯤꯅꯦꯠ ꯇꯧꯊꯣꯛꯈꯤꯕꯒꯨꯝꯕꯅꯦꯕ ꯀꯣ ꯁꯁꯄꯦꯟꯒ ꯇꯔꯃꯤꯅꯦꯠꯀꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯁꯁꯄꯦꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯌꯥꯏ ꯇꯔꯃꯤꯅꯦꯠ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯔꯥ ꯃꯥꯡꯈ꯭ꯔꯕꯅꯤ ꯋꯟꯁ ꯁꯦꯁꯟ ꯑꯃꯁꯦ ꯍꯥꯏꯕꯗꯤ ꯂꯣꯛ ꯁꯚꯥꯁꯦ ꯋꯟꯁ ꯍꯦꯛ ꯗꯤꯖꯣꯜꯞ ꯇꯧꯈ꯭ꯔꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟ ꯑꯃꯃꯨꯛ ꯇꯧꯒꯅꯦꯕꯀꯣ ꯑꯗꯨꯒ ꯁꯁꯄꯦꯟ ꯇꯧ ꯇꯥꯔꯒꯗꯤ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟ ꯇꯧꯔꯣꯏꯕ ꯃꯥꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯗꯨꯒ ꯗꯤꯖꯣꯜꯞꯁꯦ ꯁꯤꯗ ꯑꯃꯨꯛ ꯍꯪꯗꯣꯏꯁꯦ ꯔꯥꯖ꯭ꯌ ꯁꯚꯥꯗꯤ ꯀꯩꯗꯧꯔꯕꯅ ꯍꯪꯕ ꯌꯥꯏꯕ ꯑꯃꯨꯛ ꯀꯣ ꯔꯥꯖ꯭ꯌ ꯁꯚꯥꯗꯤ ꯗꯤꯖꯣꯜꯞ ꯇꯧꯕ ꯌꯥꯗ꯭ꯔꯅ ꯍꯪꯕ ꯌꯥꯏꯑꯕ ꯑꯗ ꯁꯤꯗ ꯍꯥꯏꯗꯣꯏꯁꯦ ꯔꯥꯖ꯭ꯌ ꯁꯚꯥꯗꯤ ꯗꯤꯖꯣꯜꯞ ꯇꯧꯕ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯃꯥꯗꯤ ꯄꯔꯃꯅꯦꯟ ꯕꯣꯗꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯃꯥꯒꯤ ꯃꯤꯁꯤꯡꯁꯦ ꯁꯤꯒꯤ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁ ꯕꯣꯠ ꯗ ꯍꯥꯎꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅꯅꯦꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯍꯥꯟꯕ ꯄꯥꯔꯂꯤꯌꯥꯃꯦꯟ ꯐꯝꯕꯁꯦ ꯁꯤꯗ ꯃꯥꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯒꯅꯦꯕ ꯑꯗꯨ ꯐꯝꯕ ꯃꯇꯝꯗꯨꯗ ꯆꯍꯤꯗꯨꯒꯤ ꯑꯣꯏꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯥꯅ ꯍꯥꯏꯒꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗꯣ ꯕꯣꯠ ꯑꯣꯐ ꯊꯦꯡꯁ ꯑꯅ ꯑꯃ ꯄꯥꯁ ꯇꯧꯒꯅꯦꯕ ꯑꯗꯣ ꯕꯣꯠ ꯑꯣꯐ ꯊꯦꯡꯁꯁꯦ ꯀꯔꯤꯒꯨꯝꯕ ꯍꯥꯎꯁꯇ ꯄꯥꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯁꯦ ꯀꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤ ꯃꯇꯨꯡꯗ ꯂꯦꯁꯟ ꯑꯃ ꯂꯥꯛꯀꯦ ꯍꯧꯖꯤꯛ ꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯂꯥꯏꯟꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯁꯦ ꯑꯗꯨ ꯑꯣꯔꯗꯤꯅꯥꯟꯁ ꯍꯥꯏꯁꯦ ꯃꯥꯁꯦ ꯕꯤꯜꯒꯨꯝꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯦ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯍꯟꯖꯜꯂꯛꯀꯦ ꯍꯥꯎꯁ ꯑꯅꯤ ꯕꯤꯜꯁꯦ ꯄꯥꯁ ꯇꯧꯕ ꯃꯇꯝꯗ ꯍꯥꯎꯁ ꯑꯅꯤꯃꯛꯁꯦ ꯆꯪꯉꯦꯕ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯦꯁꯦꯟ ꯄꯤꯗꯣꯏꯅꯦꯕ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯦꯁꯦꯟ ꯄꯤꯕ ꯃꯇꯝꯗꯅꯦꯕ ꯕꯤꯜꯁꯦ ꯑꯦꯛ ꯑꯣꯏꯅ ꯑꯣꯟꯈꯤꯗꯣꯏꯁꯦꯀꯣ ꯑꯗ ꯍꯥꯎꯁꯁꯦ ꯐꯝꯗ꯭ꯔꯦꯕꯀꯣ ꯍꯥꯎꯁꯁꯤꯗꯤ ꯐꯝꯗ꯭ꯔꯕ ꯑꯗꯨꯗꯨꯒ ꯕꯤꯜꯁꯦ ꯄꯥꯁ ꯇꯧꯗꯕꯗꯤ ꯌꯥꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯅ ꯑꯣꯔꯗꯤꯅꯥꯟꯁ ꯑꯣꯏꯅ ꯄꯥꯁ ꯇꯧꯊꯣꯛꯑꯅꯦꯕ ꯍꯥꯏꯔꯤꯕ ꯕꯤꯜꯗꯣꯀꯣ ꯑꯗꯣ ꯑꯣꯔꯗꯤꯅꯥꯟꯁꯁꯦ ꯃꯥꯅ ꯄꯥꯁ ꯇꯧ ꯇꯥꯔꯒꯗꯤ ꯑꯦꯛ ꯑꯣꯜꯂꯕꯒꯨꯝꯕꯅꯦꯕ ꯆꯠꯅꯕ ꯍꯧꯒꯅꯦꯕꯀꯣ ꯑꯗꯨꯕꯨ ꯑꯦꯛ ꯂꯥꯛꯇꯤ ꯑꯣꯟꯗ꯭ꯔꯤꯕꯅꯦꯕ ꯄꯥꯔꯇꯤꯀꯨꯂꯔ ꯉꯁꯥꯏꯒꯤ ꯍꯥꯎꯁ ꯐꯝꯗ꯭ꯔꯤꯉꯩ ꯃꯔꯛꯁꯦ ꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯏꯁꯨ ꯇꯧꯔꯤꯕ ꯑꯣꯔꯗꯤꯅꯥꯟꯁꯁꯦ ꯑꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯅꯒꯅꯦꯕ ꯀꯣ ꯍꯥꯎꯁ ꯐꯝꯕ ꯍꯧꯈꯤꯕꯒ ꯁꯤꯒꯤꯁꯨ ꯍꯥꯎꯁ ꯐꯝꯕ ꯍꯧꯈꯤꯕꯒ ꯑꯣꯔꯗꯤꯅꯥꯟꯁꯁꯦ ꯍꯥꯎꯁꯇ ꯑꯃꯨꯛ ꯄꯨꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨꯗ ꯈꯟꯅꯗꯣꯏꯅꯦꯕ ꯑꯗ ꯗꯤꯕꯦꯠ ꯇꯧꯅꯔꯅꯦꯕ
ꯑꯗꯨꯗ ꯑꯣꯔꯗꯤꯅꯥꯟꯁꯁꯦ ꯄꯥꯁ ꯇꯧꯕ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯦꯛ ꯑꯣꯏꯅꯈ꯭ꯔꯦ ꯄꯥꯁ ꯇꯧꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯣꯔꯗꯤꯅꯥꯟꯁꯁꯨ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦꯀꯣ ꯁꯤꯒꯤꯁꯨ ꯅꯦꯛꯁꯇ ꯀ꯭ꯂꯥꯁ ꯅꯦꯛꯁꯇ ꯑꯗꯨꯝ ꯂꯦꯁꯟ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯥꯎꯁꯀꯤ ꯀꯝꯄꯣꯖꯤꯁꯟꯁꯦ ꯔꯥꯖ꯭ꯌ ꯁꯚꯥꯁꯦ 250 ꯃꯦꯝꯕꯔꯁ ꯂꯩꯌꯦꯕ ꯀꯣ 238 ꯑꯃꯅ ꯏꯂꯦꯛꯇꯦꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯏꯂꯦꯛꯁꯟ ꯇꯧꯔꯛꯇꯣꯏꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯒ 12 ꯑꯃꯅ ꯅꯣꯃꯤꯅꯦꯇꯦꯠꯅꯦꯕ ꯑꯗꯨꯒ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯗꯗꯤꯅꯦ ꯁꯤꯖꯤꯟꯅꯔꯤꯁꯦ ꯄ꯭ꯔꯁꯤꯗꯦꯟꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯄꯣꯔꯁꯅꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯣ ꯁꯤꯡꯒꯜ ꯇ꯭ꯔꯥꯟꯁꯐꯔꯦꯕꯜꯒꯤꯗꯣ ꯑꯗꯨ ꯇꯧꯋꯦꯕ ꯑꯗꯨꯒ ꯂꯣꯛ ꯁꯚꯥꯒꯤꯗꯅ 552 ꯃꯦꯝꯕꯔꯁ ꯂꯩꯒꯅꯤ 530 ꯑꯃꯅ ꯁ꯭ꯇꯦꯠꯇꯒꯤ ꯏꯂꯦꯛ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠꯇꯒꯤ ꯊꯥꯒꯠꯂꯛꯄ ꯑꯗꯨꯒ 20 ꯑꯃꯅ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯇꯒꯤ ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯅꯣꯃꯤꯅꯦꯇꯦꯠ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯅꯣꯃꯤꯅꯦꯇꯦꯠ ꯀꯥꯡꯕꯨꯁꯤꯡꯁꯦ ꯇꯣꯛꯑꯁꯦ ꯍꯥꯏꯅꯁꯨ ꯍꯟꯗꯛꯀꯤ 126 ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯅꯁꯨ ꯄꯨꯈꯠꯂꯛꯈ꯭ꯔꯕꯅꯤ ꯑꯗ ꯍꯧꯖꯤꯛꯁꯦ ꯁ꯭ꯇꯦꯠ ꯄꯥꯁ ꯇꯧꯈ꯭ꯔꯕꯅꯤ ꯑꯗ ꯁ꯭ꯇꯦꯠꯀꯤ ꯔꯦꯛꯇꯤꯐꯤꯀꯦꯁꯟ ꯑꯃ ꯆꯪꯕꯅꯤꯅ ꯑꯗꯨ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯇꯨꯗ ꯊꯥꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯑꯦꯃꯦꯟꯃꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯂꯦꯁꯟ ꯑꯃ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯗꯜꯠ ꯐ꯭ꯔꯥꯟꯆꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯅꯦ 21 ꯑꯣꯏꯔꯝꯃꯦꯕꯀꯣ ꯚꯣꯠ ꯊꯥꯗꯕꯒꯤ ꯃꯇꯝꯁꯦ ꯆꯍꯤꯁꯦ ꯑꯗꯨꯗ 61st ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 1980 ꯁꯤꯅ ꯆꯍꯤꯁꯦ 18ꯗ ꯍꯟꯊꯍꯜꯂꯛꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯤ ꯐꯖꯅ ꯃꯨꯟꯅ ꯈꯪꯖꯟꯕꯤꯌꯨ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯌꯥꯏ ꯀꯔꯝꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯃꯦꯟꯃꯦꯟꯅ ꯚꯣꯇꯤꯡ ꯌꯔꯁꯦ 21ꯗꯒꯤ 18ꯗ ꯍꯟꯊꯍꯜꯂꯛꯀꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯗ ꯈꯨꯝꯗꯣꯏꯁꯦ 61st ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 1980 ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯦꯡꯒ꯭ꯂꯣ ꯏꯟꯗꯤꯌꯥꯟꯁꯦ 95 ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 2009ꯗꯅꯦꯀꯣ ꯃꯣꯏꯒꯤ ꯃꯇꯝꯁꯦ 2020 ꯐꯥꯎꯗ ꯑꯦꯛꯁꯇꯦꯟ ꯑꯃꯕꯅꯦꯕꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯔꯤꯖꯥꯔꯕꯦꯁꯟꯁꯦ ꯑꯦꯛꯁꯇꯦꯟ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ 126 ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯁꯦ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯦꯡꯒ꯭ꯂꯣ ꯏꯟꯗꯤꯌꯥꯟꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯁꯦꯅꯅꯦ ꯍꯥꯏꯕ ꯍꯧꯔꯕꯅꯦꯕ ꯑꯗꯨ ꯑꯦꯁ ꯁꯤ ꯑꯃꯁꯨꯡ ꯑꯦꯁ ꯇꯤꯒꯤꯗꯤ ꯑꯗꯨꯝ 10% ꯀꯣꯇꯥ ꯔꯤꯖꯥꯔꯕꯦꯁꯟꯗꯣ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯗꯨꯒ ꯃꯣꯏꯒꯤꯗꯤ ꯂꯧꯊꯣꯛꯑꯅꯤ ꯁꯤ ꯂꯧꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯦꯡꯒ꯭ꯂꯣ ꯏꯟꯗꯤꯌꯟ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯐꯣꯔ ꯐꯥꯗꯔ ꯍꯥꯏꯒꯗ꯭रा ꯃꯥꯒꯤ ꯔꯤꯂꯦꯇꯤꯞꯁꯇ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯞ ꯍꯥꯏꯗꯤ ꯂꯟꯗꯟ ꯕ꯭ꯔꯤꯇꯦꯟ ꯂꯣꯝꯒꯤ ꯃꯤ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯄꯣꯄꯨꯂꯦꯁꯟꯗꯣ ꯌꯥꯝ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯁꯦꯀꯣ ꯍꯥꯎꯁ ꯑꯣꯐ ꯗ ꯉꯁꯥꯏꯒꯤ ꯅꯠꯇꯦ ꯂꯣꯛ ꯁꯚꯥꯁꯦ ꯁꯤꯅꯅꯦ ꯄꯤꯄꯜ ꯑꯣꯐ ꯗ ꯍꯥꯎꯁ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯤꯇꯤꯖꯟ ꯃꯌꯥꯝꯁꯤꯒꯤ ꯗꯥꯏꯔꯦꯛ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯅꯦꯕ ꯁꯤꯗ ꯂꯥꯛꯇꯣꯏꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯚꯣꯠ ꯄꯤꯗꯅ ꯂꯣꯛ ꯁꯚꯥꯗꯗꯤ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯔꯥꯖ꯭ꯌ ꯁꯚꯥꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯃꯥꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯩꯀꯣ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯤꯅ ꯑꯞꯄꯔ ꯍꯥꯎꯁ ꯑꯗꯨꯒ ꯄꯤꯄꯜ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯤꯅ ꯂꯋꯔ ꯍꯥꯎꯁ ꯑꯗꯣ ꯉꯁꯥꯏꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯁꯤꯗ ꯄꯋꯥꯔ ꯑꯃ ꯄꯤꯌꯦꯕꯀꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯥꯔꯚꯤꯁ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯑꯥꯏ ꯑꯦ ꯑꯦꯁ ꯑꯥꯏ ꯑꯦꯐ ꯑꯦꯁ ꯑꯥꯏ ꯄꯤ ꯑꯦꯁ ꯑꯥꯏ ꯑꯥꯔ ꯑꯦꯁ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯦꯃꯦꯟ ꯇꯧꯅꯤꯡ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯍꯥꯞꯆꯤꯟꯅꯤꯡ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯁꯦ ꯁꯤꯁꯤꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ 7 ꯁꯦꯗꯨꯜꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯁꯁꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯂꯤꯁꯅꯦ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯁꯅꯦ ꯀꯟꯀꯔꯦꯟ ꯂꯤꯁ ꯔꯦꯁꯤꯗꯨꯋꯦꯜ ꯂꯤꯁ ꯌꯥꯎꯔꯤꯁꯤꯡꯁꯦꯀꯣ ꯁꯤꯗ ꯍꯦꯟꯖꯟꯅꯕ ꯌꯥꯗꯦꯕ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠꯀꯤ ꯖꯒꯥꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯂꯣ ꯁꯦꯝꯕ ꯌꯥꯗꯦꯕ ꯑꯗꯨꯒ ꯁ꯭ꯇꯦꯠꯅꯁꯨ ꯁꯦꯟꯇꯔꯒꯤ ꯖꯒꯥꯗ ꯆꯠꯂꯒ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯂꯣ ꯁꯦꯝꯖꯤꯟꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃꯗ ꯁꯤꯇꯤꯖꯟꯁꯤꯞꯁꯦ ꯁꯤꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯁꯇ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯁꯤꯇꯤꯖꯟ ꯑꯃꯒꯤ ꯀꯩꯅꯣ ꯁꯦꯝꯒꯦ ꯍꯥꯏꯔꯒ ꯁꯦꯝꯕ ꯌꯥꯗꯦꯕ ꯑꯗꯨꯒꯨꯝꯕꯗꯣ ꯁꯦꯝ ꯇꯥꯔꯒꯗꯤ ꯌꯦꯁ ꯄꯥꯁ ꯇꯧꯈꯤꯕꯗꯤ ꯌꯥꯏ ꯀꯣ ꯑꯗꯨꯕꯨ ꯒꯕꯔꯅꯔꯅ ꯑꯗꯨꯒꯨꯝꯕ ꯕꯤꯜꯗꯣ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯦꯁꯤꯌꯥꯟ ꯊꯥꯈꯤꯅꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯑꯦꯁꯤꯌꯟꯒꯤ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯦꯁꯤꯌꯥꯟ ꯊꯥꯈꯤꯅꯦꯕ ꯁꯥꯏꯟ ꯇꯧꯔꯣꯏꯕ ꯀꯩꯝꯇ ꯀꯣ ꯒꯕꯔꯅꯔ ꯁꯥꯏꯟ ꯇꯧꯔꯛꯑꯒꯁꯨ ꯍꯥꯏ ꯀꯣꯔꯠꯅ ꯅꯠꯇ꯭ꯔꯒꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯗꯨꯝ ꯅꯂꯦꯟ ꯚꯣꯏꯠ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯧꯊꯣꯛꯈ꯭ꯔꯅꯦꯕ ꯐꯠ ꯂꯥꯎꯅ ꯀꯣ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯂꯤꯁꯁꯤꯗ ꯀꯩꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯁꯅ ꯀꯩꯅꯣ ꯁꯦꯝꯒꯦ ꯈꯜꯂꯁꯦꯕ ꯑꯗꯣ ꯀꯩꯅꯣꯗꯅꯤ ꯅꯦꯁꯅꯦꯜ ꯑꯦꯃꯥꯔꯖꯦꯟꯁꯤ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯠ ꯂꯤꯁꯇꯁꯨ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯅꯣꯔꯃꯦꯜ ꯁꯤꯆꯨꯋꯦꯁꯟꯗꯅꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯂꯤꯁꯇ ꯄꯥꯔꯂꯥꯃꯦꯟꯅ ꯂꯣ ꯑꯃ ꯁꯦꯝꯅꯤꯡꯉꯦꯕꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯣꯗꯣ ꯔꯥꯖ꯭ꯌ ꯁꯚꯥꯅꯅꯦ ꯍꯥꯟꯅ ꯄꯥꯁ ꯇꯧꯔꯛꯀꯗꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗ ꯁꯤꯃ ꯁꯦꯝꯕ ꯌꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤꯀꯣ ꯍꯥꯏꯕꯗꯤ
ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯔꯥꯖ꯭ꯌ ꯁꯚꯥꯁꯤꯗꯤ ꯁ꯭ꯇꯦꯠꯁꯦ ꯃꯥꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯅꯦꯕ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯍꯥꯎꯁ ꯑꯅꯤꯃꯛꯀꯤ ꯗ꯭ꯌꯨꯔꯦꯁꯟ ꯂꯩ ꯔꯥꯖ꯭ꯌ ꯁꯚꯥꯁꯦ 1952ꯗ ꯀꯟꯁꯇꯤꯇ꯭ꯌꯨꯠ ꯇꯧꯕꯅꯦꯕꯀꯣ ꯑꯗ ꯃꯥꯁꯦ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯀꯟꯇꯤꯅ꯭ꯌꯨꯏꯡ ꯆꯦꯝꯕꯔꯅꯦꯕ ꯄꯔꯃꯅꯦꯟ ꯕꯣꯗꯤꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯗꯤꯖꯣꯜꯞ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯇꯔꯃꯤꯅꯦꯠ ꯍꯥꯏꯕꯗꯤ ꯇꯃꯥꯏ ꯇꯝꯗ ꯂꯣꯏꯁꯤꯟꯕ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯃꯥꯗꯤ ꯄꯔꯃꯅꯦꯟ ꯕꯣꯗꯤꯅꯤꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯗꯨꯝ ꯂꯩꯒꯗꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯦꯀꯣ 1/3ꯁꯦ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯃꯗꯤꯅꯦ ꯆꯍꯤ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯔꯤꯇꯥꯌꯔ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯝꯕꯔꯁꯦ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯑꯗꯨꯝ ꯆꯍꯤ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯔꯤꯇꯥꯌꯔ ꯇꯧꯒꯅꯦꯕ ꯑꯗꯨꯒ ꯆꯍꯤ ꯑꯍꯨꯝꯒꯤ ꯍꯧꯔꯛꯄꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯏꯂꯦꯛꯁꯟ ꯅꯠꯇ꯭ꯔꯒ ꯅꯣꯃꯤꯅꯦꯁꯟꯁꯦ ꯇꯧꯒꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯀꯝꯄꯣꯖꯤꯁꯟꯁꯦ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯑꯀꯛꯅꯕ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯝꯗꯦꯕ ꯍꯥꯏꯕꯗꯤ ꯆꯍꯤ 6 ꯌꯔꯁ ꯇꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ 7 ꯌꯔꯁꯅꯤ ꯍꯥꯏꯕꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯇꯥꯏꯝ ꯑꯃ ꯀꯣ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯔꯝꯗꯦꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯀꯩ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯗ꯭ꯌꯨꯔꯦꯁꯟ ꯐꯤꯛꯁ ꯇꯧꯕꯒꯤꯁꯦ ꯃꯥꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯁꯤꯟꯅꯔꯝꯃꯦꯕ ꯀꯩ ꯍꯥꯏꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯗꯨꯒꯨꯝꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯂꯦꯞꯄꯨ ꯍꯥꯏꯔꯒ ꯁꯤꯟꯅꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ 1951ꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯣꯐ ꯄꯤꯄꯜ ꯑꯦꯛ 1951 ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯃꯈꯥꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ 6 ꯌꯔꯁ ꯑꯣꯏꯅ ꯁꯦꯝꯃꯝꯃꯦꯕ ꯀꯩ ꯍꯥꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯣꯐ ꯄꯤꯄꯜ ꯑꯦꯛ 1951ꯒꯤ ꯃꯈꯥꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯇꯔꯝꯁꯦ 6 ꯌꯔꯁ ꯑꯣꯏꯅ ꯁꯦꯝꯃꯝꯃꯦꯕ ꯀꯣ ꯑꯗꯨꯒ ꯂꯣꯛ ꯁꯚꯥꯒꯤ ꯑꯃꯨꯛ ꯂꯣꯛ ꯁꯚꯥꯒꯤꯗꯤ 5 ꯌꯔꯁ ꯑꯗꯨꯝ ꯏꯖꯔꯝꯃꯦ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟ ꯂꯣꯛ ꯁꯚꯥꯁꯦ ꯃꯇꯝ ꯑꯦꯅꯤ ꯇꯥꯏꯝ ꯑꯃꯗ ꯑꯗꯨꯝ ꯗꯤꯖꯣꯜꯞ ꯇꯧꯕ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯀꯣ ꯇꯥꯔꯝꯁꯦ ꯁꯨꯗ꯭ꯔꯤꯉꯩꯗ ꯑꯁꯦꯡꯕꯒꯤꯗꯤ ꯇꯥꯔꯝꯁꯦ ꯂꯣꯏꯔꯕ ꯀꯥꯟꯗ ꯃꯁꯤ ꯗꯤꯖꯣꯜꯞ ꯇꯧꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯇꯥꯔꯝꯁꯦ ꯁꯨꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯗꯤ 5 ꯌꯔꯁ ꯁꯨꯗ꯭ꯔꯤꯉꯩꯗ 1 ꯌꯔꯁꯀꯨꯝꯕ 2 ꯌꯔꯁꯀꯨꯝꯕ ꯁꯔꯀꯥꯔꯁꯦ ꯀꯥꯏꯗ꯭ꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯁꯔꯀꯥꯔ ꯀꯥꯏꯔꯒꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯗꯤꯖꯣꯜꯞꯅꯤꯗꯅꯀꯣ ꯁꯔꯀꯥꯔꯁꯦ ꯀꯥꯏꯗ꯭ꯔꯒꯁꯨꯅꯦ ꯑꯗꯨꯝ ꯄ꯭ꯔꯁꯤꯗꯦꯟꯁꯤꯅ ꯑꯗꯨꯝ ꯗꯤꯖꯣꯜꯞ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯖꯁ ꯀꯦꯕꯤꯅꯦꯠꯅ ꯔꯤꯇꯟ ꯆꯦ ꯑꯃꯇꯪ ꯊꯥꯈ꯭ꯔ ꯂꯣꯏꯔꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯗꯨꯃꯥꯏꯅ ꯗꯤꯖꯣꯜꯞ ꯇꯧꯔꯛꯄ ꯄꯣꯠꯁꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯅꯠꯇ꯭ꯔꯒꯅ ꯍꯥꯏ ꯀꯣꯔꯠꯇ ꯑꯗ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯅꯦꯀꯣ ꯆꯦꯂꯦꯟꯖ ꯇꯧꯕ ꯑꯝꯇ ꯌꯥꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯁꯔꯀꯥꯔ ꯁꯦꯝꯃꯤꯟꯅꯔꯦ ꯈꯜꯂꯁꯦꯕ ꯑꯗ ꯑꯩꯈꯣꯏꯁꯦ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯔꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅꯗꯤ ꯗꯤꯖꯣꯜꯞ ꯇꯧꯔꯁꯦꯅ ꯍꯥꯏꯈ꯭ꯔꯦꯕ ꯗꯤꯖꯣꯜꯞ ꯇꯧꯕ ꯍꯥꯏꯁꯦ ꯐ꯭ꯔꯦꯁ ꯏꯂꯦꯛꯁꯟ ꯇꯧꯗꯣꯏꯅꯦꯕ ꯀꯣ ꯄꯨꯂꯞ ꯑꯗꯣ ꯁꯔꯀꯥꯔ ꯄꯥꯏꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯥꯏꯅꯒ ꯏ ꯀꯥꯔꯛꯄꯗꯣ ꯏ ꯀꯥꯔꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯀꯣꯔꯠꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯔꯝꯁꯦ 5 ꯌꯔꯁ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕꯀꯣ ꯃꯥꯒꯤ ꯇꯔꯝꯁꯦ ꯅꯦꯁꯅꯦꯜ ꯑꯦꯃꯥꯔꯖꯦꯟꯁꯤ ꯂꯩꯕ ꯃꯇꯝꯗꯗꯤ 1 ꯌꯔ ꯑꯦꯠ ꯑ ꯇꯥꯏꯝ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯅꯦꯁꯅꯦꯜ ꯑꯦꯃꯥꯔꯖꯦꯟꯁꯤꯒꯤ ꯂꯦꯁꯟꯗꯁꯨ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯄꯟꯕꯅꯤ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯑꯦꯃꯥꯔꯖꯦꯟꯁꯤꯁꯦꯀꯣ ꯀꯟꯇꯤꯅ꯭ꯌꯨꯁꯇ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯆꯍꯤꯁꯤꯐꯥꯎ ꯁꯥꯡꯗꯣꯛꯀꯗꯕꯅꯤꯍꯥꯏꯕ ꯂꯩꯇꯦꯕ ꯆꯍꯤ 10 ꯀꯨꯟꯐꯥꯎ ꯑꯦꯃꯥꯔꯖꯦꯟꯁꯤ ꯊꯝꯕ ꯑꯗꯨꯝ ꯁꯥꯡꯗꯣꯛꯄ ꯌꯥꯏꯑꯕ ꯑꯦꯃꯥꯔꯖꯦꯟꯁꯤ ꯂꯩꯇꯥꯔꯒꯗꯤ ꯆꯍꯤ 10 ꯀꯨꯟ ꯑꯗꯨꯝ ꯁꯥꯡꯗꯣꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯁꯥꯡꯗꯣꯛꯄꯗꯀꯣ ꯀꯔꯤꯒꯨꯝꯕ ꯑꯦꯃꯥꯔꯖꯦꯟꯁꯤꯁꯤꯅ ꯍꯦꯛ ꯂꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤꯅ ꯊꯥ 6 ꯐꯥꯎꯒꯤ ꯃꯅꯨꯡꯗꯣ ꯑꯗ ꯚꯣꯠ ꯑꯃ ꯇꯧꯔꯒ ꯇꯧꯍꯧꯒꯗꯕꯅꯤ ꯑꯗꯨ ꯃꯈꯥꯗ ꯁꯥꯡꯗꯣꯛꯄꯗꯤ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯊꯥ 6ꯁꯦ ꯁꯣꯔꯤ 6 ꯄꯤꯔꯣꯠ ꯍꯥꯏꯁꯦ 6 ꯃꯟꯊꯁ ꯑꯣꯏꯒꯗꯕꯅꯤ ꯁꯤ ꯁꯣꯏꯔꯦ ꯑꯦꯃꯥꯔꯖꯦꯟꯁꯤꯁꯦ ꯉꯁꯤ ꯂꯣꯏꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯣ 6 ꯃꯟꯊꯁꯀꯤ ꯃꯅꯨꯡꯗꯅꯦ ꯃꯥꯁꯦ ꯂꯣꯏꯁꯤꯜꯍꯧꯒꯗꯕꯅꯦꯕ ꯚꯣꯠ ꯑꯃ ꯇꯧꯍꯧꯒꯗꯕꯅꯦꯕ ꯂꯣꯏꯅꯃꯛꯀꯣ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯇꯧꯕꯁꯤꯗ ꯑꯗꯨ ꯀꯩꯅꯣꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯗꯗꯤ ꯑꯦꯛꯁꯇꯦꯟ ꯇꯧꯕꯁꯦ 3 ꯌꯔꯁꯇꯒꯤ ꯍꯦꯟꯅ ꯌꯥꯗꯦꯀꯣ ꯀꯩꯒꯨꯝꯕ 3 ꯌꯔꯁ ꯍꯦꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯦ ꯑꯃ ꯏꯈꯠꯄ ꯇꯥꯏꯕ ꯄ꯭ꯔꯁꯤꯗꯦꯟꯗ ꯍꯥꯏꯕꯗꯤ ꯏꯂꯦꯛꯁꯟ ꯇꯧꯕ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯀꯝꯗꯧꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯀꯔꯝꯕ ꯂꯦꯁꯟ ꯄꯨꯔꯛꯎꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯁꯖꯦꯁ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯂꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯚꯤꯖꯟꯒꯤ ꯇꯥꯏꯞꯇ ꯀ꯭ꯔꯥꯁ ꯀ꯭ꯔꯣꯁꯀꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝ ꯀꯨꯏꯔꯛꯇ꯭ꯔꯦ May 31st ꯑꯦꯛꯖꯥꯝꯅꯤ UPSCꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯗ ꯔꯤꯚꯤꯖꯟ ꯑꯣꯏꯕ ꯌꯥꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯁ ꯀ꯭ꯔꯣꯁꯀꯤ ꯇꯥꯏꯞꯇ ꯄꯨꯖꯔꯛꯄꯅꯤ ꯑꯗꯣ ꯏꯟ ꯗꯤꯇꯦꯜꯁ ꯂꯦꯁꯟꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯝ ꯍꯧꯔꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯁꯤꯗꯤ ꯑꯣꯟꯂꯤ ꯀ꯭ꯔꯥꯁ ꯀ꯭ꯔꯣꯁꯀꯤ ꯇꯥꯏꯞꯅꯤ